ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯨꯈ꯭ꯔꯥꯕꯤ ꯇꯝꯄꯥꯛ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯣꯅꯤꯀꯥ ꯃꯥꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯆꯍꯤ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯅ ꯃꯆꯥꯁꯤꯡꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯗ ꯋꯥꯖꯔꯕ ꯍꯤꯗꯥꯝꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯇꯝꯄꯥꯛ ꯂꯩꯃ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯜ ꯃꯅꯥꯎꯁꯤꯡꯒꯤ ꯃꯐꯝ ꯑꯃꯗꯤ ꯃꯄꯥꯝꯗꯒꯤ ꯀꯔꯤꯁꯨ ꯃꯇꯦꯡ ꯂꯧꯐꯝ ꯂꯩꯔꯛꯇ ꯌꯥꯝꯅ ꯋꯥꯅ ꯃꯆꯥ ꯑꯍꯨꯝ ꯑꯁꯤꯕꯨ ꯅꯣꯡꯃꯒꯤ ꯑꯉꯝꯕ ꯁꯨꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯣꯟꯒꯦ ꯈꯟꯗ ꯃꯆꯥꯁꯤꯡꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗꯅꯤ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡ ꯑꯣꯏꯖꯔꯤꯕ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯧꯕꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯑꯉꯥꯡ ꯑꯍꯜ ꯈꯛꯇꯅꯤ ꯇꯝꯄꯥꯛ ꯂꯩꯃꯕꯨ ꯃꯤꯇꯥꯔꯤꯕ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯧꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯩꯁꯤꯡꯅ ꯂꯩꯕ ꯑꯁꯤꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯐꯥꯎꯕ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤꯗ ꯁꯤꯡꯊꯥꯅꯕꯤꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯃꯐꯝ ꯀꯌꯥꯗꯁꯨ ꯃꯥꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯔꯤꯕ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯆꯤꯟꯐꯕꯤ ꯈꯔ ꯄꯨꯟꯁꯤꯟꯗꯨꯅ ꯃꯊꯧ ꯂꯩꯇꯕꯒꯨꯝꯅ ꯇꯝꯄꯥꯛ ꯂꯩꯃꯒꯤ ꯃꯔꯝꯗ ꯑꯐ ꯐꯠꯇ ꯃꯊꯧ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯈꯟꯅꯕꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯏꯆꯦ ꯇꯥꯕꯤ, ꯈꯨꯟꯗꯣꯟꯒꯤ ꯏꯆꯦ ꯇꯝꯄꯥꯛꯁꯤ ꯌꯥꯝꯅꯕꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯅ ꯂꯩꯇ꯭ꯔꯣ? ꯅꯧꯔꯤꯕ ꯃꯍꯥꯛꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗꯁꯨ ꯆꯜꯂꯤ꯫ ꯃꯆꯥꯅꯦ ꯍꯥꯏꯗꯅ ꯄꯨꯡꯀꯛ ꯆꯥꯎꯕ ꯈꯛꯇꯅꯤ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯤꯕꯨ ꯀꯣꯟꯗꯨꯅ ꯃꯃꯥ ꯃꯆꯥꯈꯛ ꯇꯔꯛ ꯇꯔꯛ ꯂꯩꯕꯁꯦ ꯌꯦꯡꯕꯗꯕꯨ ꯅꯨꯡꯁꯤꯔꯤꯌꯦ꯫ ꯍꯣ ꯑꯗꯨꯅꯕꯨꯅꯦ ꯊꯥꯏꯅꯗꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ, ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯃꯊꯧꯅꯥ ꯂꯩ꯫ ꯀꯔꯤꯒꯨꯝꯕꯗ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯂꯒꯗꯤ ꯑꯇꯣꯞꯄ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯉꯝꯅꯅꯕ ꯎꯄꯥꯏ ꯊꯤꯗꯨꯅ ꯃꯆꯥꯁꯤꯡꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯝꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯒ ꯑꯣꯏꯌꯨ, ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯔꯃꯒꯤ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯑꯋꯥꯡ ꯑꯣꯟꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕꯗꯣ ꯁꯤꯈ꯭ꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯀꯔꯤꯝꯇ ꯈꯟꯕ ꯅꯠꯇꯦ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯄꯣꯛꯇꯦ꯫ ꯃꯊꯪꯁꯤꯗ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯅꯨꯄꯤ ꯂꯧꯁꯤꯒꯦ ꯈꯜꯂꯤꯕꯅꯦꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯥ ꯈꯪꯗ꯭ꯔꯦ ꯏꯆꯦ, ꯑꯩꯗꯤꯅꯦ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤ꯫ ꯏꯆꯦ ꯇꯝꯄꯥꯛꯀꯤ ꯆꯪꯈꯣꯟꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯅ ꯀꯔꯤꯝꯇ ꯇꯧꯖꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗꯅꯦ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯩꯗꯤ꯫ ꯇꯥꯕꯤꯅ ꯍꯣ ꯅꯪꯗ ꯅꯠꯇꯤꯌꯦ, ꯅꯣꯏꯒꯤ ꯇꯣꯟꯖꯥꯎꯅꯕꯨ ꯈꯔ ꯐꯔꯤ꯫ ꯅꯣꯏ ꯇꯥꯗ ꯊꯦꯝꯕꯨꯡꯁꯤꯗꯤꯅꯦ ꯏꯃꯥꯏ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯈꯪꯅꯔꯤꯉꯩ ꯃꯇꯝꯗꯁꯨ ꯃꯃꯤꯠꯁꯦ ꯉꯥꯎꯕꯗ ꯍꯦꯂꯥ ꯌꯥꯄꯣꯠꯇꯦ꯫ ꯑꯗꯨꯅꯅꯦ ꯃꯥꯗ ꯁꯦꯟꯅꯕꯗꯅꯦ ꯑꯩꯁꯨ ꯑꯋꯥꯕ ꯑꯃꯅꯤ, ꯏꯊꯧꯒꯁꯦ ꯇꯧꯕ ꯁꯪꯗ꯭ꯔꯕꯅꯤ꯫ ꯍꯩꯃꯥ ꯏꯆꯦ, ꯏꯕꯥꯅꯤꯗꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯏ, ꯆꯪꯉꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯇꯥꯕꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨꯗꯒꯤ ꯍꯥꯏꯖꯤꯜꯂꯛꯄꯗ ꯊꯦꯝꯕꯨꯡ ꯑꯃꯗꯤ ꯇꯣꯟꯖꯥꯎꯅ ꯆꯦꯞꯊ ꯇꯝꯄꯥꯛꯀꯤ ꯀꯣꯟꯊꯣꯡꯗ ꯌꯦꯡꯂꯤꯕꯗꯨ ꯎꯔꯦ꯫ ꯇꯣꯝꯕꯤ ꯁꯅꯥ ꯑꯃꯗꯤ ꯇꯥꯕꯤꯅꯁꯨ ꯃꯇꯧ ꯑꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯅ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯁꯅꯥꯅ ꯃꯈꯣꯏ ꯃꯄꯥ, ꯅꯪꯗꯤ ꯁꯤꯗ ꯀꯔꯤ ꯂꯨꯝꯃꯤꯅꯣ? ꯍꯥ ꯀꯔꯤ ꯂꯨꯝꯃꯤꯅꯣ ꯍꯥꯏꯕꯅꯤ? ꯊꯦꯝꯕꯨꯡ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯟꯊꯣꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯦꯝꯕꯨꯡ ꯏꯛꯑꯥ ꯇꯧꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯇꯥꯗ ꯇꯣꯟꯖꯥꯎ ꯏꯕꯥꯅꯤ ꯂꯝꯕꯤꯁꯤꯗ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯛꯆꯤꯠ ꯂꯥꯡꯉꯝꯕꯅꯤ꯫ ꯅꯨꯄꯥ ꯅꯆꯤꯟꯗꯨ ꯊꯤꯒꯅꯨ꯫ ꯇꯥ ꯇꯣꯟꯖꯥꯎ ꯅꯕꯥꯅꯤꯅ ꯇꯝꯄꯥꯛꯀꯤ ꯀꯣꯟꯊꯣꯡꯁꯤꯗ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯏꯆꯦ ꯇꯥꯕꯤ ꯏꯕꯥꯅꯤꯅ ꯉꯁꯥꯏꯗꯒꯤ ꯎꯔꯤꯕꯅꯤ꯫ ꯍꯦꯟꯃꯜꯂꯛꯄꯗꯨꯗ ꯐꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯇꯥꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯅꯪꯅ ꯑꯍꯜ ꯏꯑꯣꯏ ꯑꯣꯏꯈꯩ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯌꯥꯎꯔꯤꯅꯦꯕ꯫ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯗꯨꯒꯅꯦ ꯉꯁꯤꯗꯤꯅꯦ ꯆꯞ ꯆꯥꯕꯤ ꯋꯥꯔꯤ ꯑꯃꯗꯤ ꯁꯥꯕ ꯇꯥꯔꯦ꯫ ꯅꯍꯥ ꯃꯈꯩ ꯁꯟꯙ꯭ꯌꯥ ꯑꯣꯏꯕꯒ ꯆꯦꯜꯂꯤꯁꯤꯗꯤ ꯃꯔꯝ ꯂꯩꯔꯝꯃꯦꯗꯅ꯫ ꯇꯟꯖꯥꯗꯨꯗ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯄ꯭ꯔꯃꯣꯅ ꯍꯥꯏ ꯀꯔꯤꯅꯣ ꯊꯦꯝꯕꯨꯡ, ꯇꯣꯟꯖꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯈꯠꯅꯐꯝ ꯏꯔꯩ ꯂꯩꯇꯈꯩ ꯃꯤꯒꯤ ꯇꯝꯄꯥꯛꯀꯤ ꯀꯣꯟꯊꯣꯡꯗꯨꯗ ꯈꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ? ꯍꯥꯏ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤꯀꯣ꯫ ꯃꯤꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯃꯒꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯁꯤꯗ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯇꯩ ꯅꯅꯥꯎ ꯊꯥꯖꯅꯗꯕꯒꯤ ꯈꯠꯅꯕꯗꯣ ꯇꯧꯒꯅꯨ꯫ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯇꯧ ꯇꯝꯅꯔꯛꯀꯅꯤ꯫ ꯍꯥꯏ ꯆꯠꯂꯣ ꯅꯌꯨꯝꯗ꯫ ꯍꯥꯏ ꯅꯨꯄꯤꯁꯤꯡ, ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯄꯨꯔꯒꯅꯦ ꯅꯌꯨꯝꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯇꯥꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯏꯟꯅꯗꯨꯅ ꯆꯠꯅꯈ꯭ꯔꯦ꯫
ꯄ꯭ꯔꯃꯣꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯣ ꯊꯤꯗꯕ ꯄꯥꯈꯪꯕꯨ ꯑꯣꯏꯔꯣ ꯃꯧ ꯅꯍꯥ ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯌꯦꯡ ꯀꯣꯟꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯛꯂꯕꯗꯤ ꯅꯨꯄꯤꯅꯅꯤꯗꯣ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯅ ꯇꯥꯏꯅꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯩꯈꯣꯏꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯍꯤꯡꯍꯩ ꯄꯣꯠꯇꯦꯗ ꯁꯦꯠ ꯁꯦꯠꯇꯨꯅ ꯆꯥꯅꯔꯕ ꯃꯇꯝꯁꯤꯗ ꯑꯃꯅ ꯃꯁꯥ ꯀꯟꯖꯅꯕ ꯄꯪꯍꯥꯏꯗꯅꯤ ꯍꯥꯏꯅꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯇꯝꯄꯥꯛ ꯆꯥꯛꯈꯨꯝꯗ ꯃꯥꯏꯔꯦꯟ ꯐꯨꯠꯇꯨꯅ ꯃꯆꯥꯁꯤꯡꯕꯨ ꯃꯕꯨꯛ ꯍꯥꯡꯗꯅꯕ ꯄꯤꯖꯔꯤ ꯇꯝꯄꯥꯛꯅ ꯏꯃꯥꯒꯤ ꯊꯣꯏꯍꯦꯟ ꯅꯪꯅꯅꯦ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯀꯣꯛꯍꯜꯂꯥꯏꯍꯟꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯉꯩ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯊꯣꯛꯀꯅꯤ ꯑꯄꯤꯛꯄ ꯅꯆꯜ ꯅꯨꯄꯤ ꯑꯃꯗꯤ ꯅꯧꯄꯥꯕꯨ ꯁꯦꯟꯅꯗꯨꯅ ꯌꯨꯝꯗꯒꯤ ꯂꯦꯡꯗꯅ ꯂꯩꯌꯨ ꯊꯣꯏꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛ ꯆꯥꯕꯁꯦ ꯀꯔꯝ ꯀꯥꯟꯗ ꯆꯥꯗꯣꯏꯅꯣ ꯉꯔꯥꯡꯁꯨ ꯃꯥꯏꯔꯦꯟ ꯐꯨꯠꯇꯨꯅ ꯄꯤꯖꯩ ꯉꯁꯤꯁꯨ ꯄꯤꯖꯩ ꯆꯥꯛ ꯆꯥꯅꯤꯡꯉꯦ ꯏꯃꯥ ꯃꯃꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯕꯨꯡ ꯊꯣꯏꯍꯦꯟꯅ ꯏꯆꯟ ꯉꯁꯤꯒꯤꯗꯤ ꯃꯥꯏꯔꯦꯟꯁꯦ ꯆꯥꯔꯣ ꯍꯌꯦꯡ ꯏꯃꯥꯅ ꯊꯕꯛ ꯁꯨꯐꯝꯗ ꯆꯠꯂꯒ ꯆꯦꯡꯁꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯅꯤ ꯉꯁꯤꯒꯤꯗꯤ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ ꯁꯦ ꯁꯠ ꯆꯥꯊꯣꯛꯑꯣ ꯀꯣꯔꯧꯁꯦ ꯄꯨꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯨꯝꯃꯨꯔꯁꯦ ꯃꯕꯨꯡꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯤ ꯃꯍꯥꯛꯁꯨ ꯅꯤꯡꯉꯥꯏ ꯇꯧꯕꯗꯨ ꯂꯦꯞꯂꯝꯃꯤ ꯇꯝꯄꯥꯛꯅ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯆꯥꯁꯤꯡꯅ ꯅꯣꯡꯃꯗ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯍꯥꯞꯄꯤꯔꯝꯗꯦ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯗ꯭ꯔꯤꯕ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯔꯤ ꯃꯇꯧꯁꯤꯡ ꯑꯁꯤꯗꯁꯨ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯄꯨꯝ ꯑꯌꯥꯝꯕ ꯇꯝꯄꯥꯛꯄꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯁꯦꯟꯅꯕ ꯉꯝꯗꯕꯤ ꯃꯧ ꯅꯍꯥ ꯈꯔꯈꯛꯅ ꯇꯝꯄꯥꯛꯄꯨ ꯂꯥꯟꯅ ꯎꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯇꯝꯄꯥꯛ ꯃꯆꯥ ꯊꯣꯏꯍꯦꯟꯕꯗ ꯑꯌꯨꯛꯀꯤ ꯆꯥꯅꯅꯕ ꯁꯤꯟꯅꯔꯝꯗꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯇꯤ ꯃꯃꯥꯒꯤ ꯑꯋꯥꯕ ꯑꯁꯤꯃꯛ ꯌꯦꯡꯕ ꯉꯝꯗꯦ ꯀꯔꯤꯒꯤ ꯃꯥꯕꯨ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯍꯜꯂꯝꯗ꯭ꯔꯤꯕꯅꯣ ꯃꯥꯅ ꯆꯥꯎꯔꯕꯗꯤ ꯃꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯒꯗꯕꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯖꯩ ꯑꯁꯨꯝꯅ ꯃꯃꯥꯅ ꯄꯤꯔꯝꯕ ꯄꯥꯟ ꯑꯐꯨꯠꯄ ꯑꯗꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯟꯊꯣꯡꯗꯒꯤ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯆꯣꯞꯄ ꯈꯣꯏꯔꯦꯟ ꯑꯗꯨ ꯇꯝꯄꯥꯛꯄꯨ ꯂꯨꯝꯕ ꯆꯪꯂꯛꯄꯅꯤ ꯃꯆꯥꯁꯤꯡꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯋꯥꯈꯜ ꯈꯟꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯍꯨꯝꯁꯤꯗ ꯍꯥꯠꯇꯣꯛꯈꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯈ꯭ꯔꯤ ꯃꯃꯥ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ ꯃꯁꯛꯁꯤꯒ ꯁꯨꯝ ꯉꯥꯡꯗꯨꯅ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯐꯝꯊꯩ ꯊꯣꯡ ꯃꯄꯥ ꯑꯗꯨꯗꯁꯨ ꯆꯦꯞꯊ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏ ꯊꯣꯏꯍꯦꯟꯕ ꯅꯃꯥ ꯂꯩꯇ꯭ꯔꯣ ꯊꯣꯏꯍꯦꯟꯕꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯉꯥꯡꯕꯗꯨꯗ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯈꯨꯔꯥ ꯅꯪꯅ ꯑꯩꯈꯣꯏ ꯃꯥꯕꯨ ꯍꯪꯉꯤꯁꯦ ꯍꯥꯏ ꯑꯩꯉꯣꯟꯗ ꯄꯥꯕ ꯀꯧꯅꯦ ꯈꯨꯔꯥ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯈꯨꯔꯥꯒꯤꯗꯤ ꯏꯟꯗꯣꯟ ꯃꯨꯛꯇꯥꯔꯩ ꯂꯩꯗꯨꯗꯤ ꯑꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯝ ꯁꯤꯡꯉꯤꯅꯦꯍꯦ ꯀꯌꯥꯝ ꯍꯩꯁꯤꯡꯈ꯭ꯔꯗꯤ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛ ꯊꯥꯖꯤꯜꯂꯛꯄ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯤꯜꯂꯤ ꯃꯕꯨꯡꯕꯨ ꯐꯨꯕꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯀꯣꯔꯧꯗꯤ ꯀꯤꯗꯗꯨꯅ ꯋꯥ ꯀꯞꯂꯛꯏ ꯃꯇꯧ ꯑꯗꯨꯗ ꯈꯣꯏꯔꯦꯟꯁꯨ ꯌꯨꯝꯊꯪꯅꯕꯒꯤ ꯃꯤꯅ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯄꯖꯐꯝ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯄꯥꯛ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯊꯣꯏꯍꯦꯟꯕꯅ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯤ ꯏꯃꯥ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤ ꯊꯕꯛ ꯁꯨꯐꯝꯒꯤ ꯃꯄꯨꯗꯨꯅꯅꯦ ꯆꯠꯀꯦ ꯌꯥꯗꯗꯅ ꯊꯕꯛꯁꯤꯡꯗꯣ ꯉꯁꯤ ꯂꯣꯏꯁꯤꯜꯂꯝꯒꯗꯕꯅꯤ ꯍꯌꯦꯡꯗꯩꯗꯤ ꯂꯥꯛꯑꯅꯨ ꯍꯥꯏꯕꯒꯤ ꯂꯣꯏꯁꯜꯂꯝꯂꯒꯅꯦ ꯆꯦꯡ ꯈꯔ ꯋꯥꯜꯂꯒ ꯂꯥꯛꯂꯤꯕꯅꯤ ꯃꯃꯥꯒꯤ ꯇꯞ ꯇꯥꯔꯕ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯊꯣꯏꯍꯦꯟꯕ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯗꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯊꯣꯏꯍꯦꯟꯕ ꯍꯥꯏꯅꯤꯡꯗ ꯏꯃꯥ ꯀꯣꯔꯧꯁꯨ ꯃꯕꯨꯛ ꯂꯥꯝꯕꯒꯤ ꯉꯁꯥꯏꯗꯒꯤ ꯀꯞꯄꯝꯃꯒ ꯇꯨꯝꯈ꯭ꯔꯤ ꯑꯩꯈꯣꯏ ꯊꯣꯏꯕꯤꯁꯨ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯗꯒꯤ ꯉꯁꯥꯏꯒꯤ ꯄꯥꯟ ꯑꯐꯨꯠꯄꯗꯣ ꯑꯩꯅ ꯏꯃꯥꯒꯤꯅꯦ ꯍꯥꯏꯅ ꯈꯥꯛꯄꯗꯣ ꯑꯗꯨ ꯄꯤꯖꯔꯒ ꯇꯨꯝꯍꯟꯈ꯭ꯔꯦ ꯇꯝꯄꯥꯛ ꯃꯆꯥꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯅꯨꯡꯉꯥꯏꯖꯗꯦ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥꯒꯤ ꯑꯆꯧꯕ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯥꯛ ꯑꯁꯤ ꯊꯣꯡꯗꯣꯛꯎꯔꯁꯤ ꯏꯃꯥꯅ ꯆꯠꯂꯕꯁꯨ ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯅꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯁꯦꯟꯅꯕꯒꯤ ꯋꯥꯔꯝꯃꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯥꯊꯣꯛꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯤꯑꯣꯏꯕ ꯀꯅꯥꯅ ꯎꯕꯤꯗ꯭ꯔꯒꯁꯨ ꯑꯇꯤꯌꯥꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯃꯍꯥꯛꯅꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯔꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯝꯄꯥꯛ ꯉꯁꯤꯗꯤ ꯆꯠꯊꯣꯛꯇꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯏꯊꯥ ꯊꯥꯖꯗꯅ ꯇꯝꯄꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ
ꯉꯥꯟꯕꯤꯗꯨ ꯂꯥꯛꯂꯤ꯫ ꯃꯃꯥꯅ ꯀꯣꯟꯊꯣꯡꯗꯒꯤ ꯇꯞꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯗꯨ ꯃꯕꯣꯛ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯕꯣ, ꯅꯪ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏꯒꯤ ꯉꯥꯃꯣꯛ ꯂꯩꯔꯛꯄ꯭ꯔꯥ ꯑꯕꯣ? ꯂꯩꯔꯛꯏ, ꯏꯁꯨꯁꯤꯡꯒꯤ ꯑꯕꯣꯛꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯆꯥꯍꯥꯎ ꯀꯕꯣꯛ ꯂꯩꯔꯛꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯃꯕꯣꯛꯀꯤ ꯈꯨꯠ ꯌꯦꯠ ꯑꯣꯏ ꯁꯝꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯃꯥ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ꯫ ꯉꯥꯟꯕꯤ ꯃꯥꯡꯒꯣꯜꯗꯨꯗ ꯀꯥꯈꯠꯇꯨꯅ ꯊꯥꯔꯤꯕ ꯐꯛꯇꯨꯗ ꯐꯝꯗꯨꯅ ꯃꯁꯨꯁꯤꯡ ꯑꯗꯨꯒꯤ ꯉꯥꯃꯣꯛ ꯑꯗꯨ ꯄꯤꯔꯤ꯫ ꯏꯃꯥ, ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯨ, ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯈ꯭ꯔꯁꯤ꯫ ꯊꯣꯏꯍꯦꯟꯕ ꯑꯉꯥꯡ ꯑꯣꯏꯕꯅ ꯏꯉꯛ ꯉꯛꯅ, ꯏꯃꯥ, ꯉꯔꯥꯡꯁꯨ ꯆꯦꯡ ꯂꯩꯇꯕꯒꯤ ꯈꯤꯇꯪ ꯊꯣꯡꯉꯤ, ꯆꯦꯡꯁꯨ ꯂꯩꯇꯅ꯫ ꯃꯁꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯗꯨꯗ ꯉꯥꯟꯕꯤ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯤ ꯃꯆꯥꯅꯨꯄꯤ ꯇꯝꯄꯥꯛ ꯑꯁꯤ ꯋꯥꯔꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯃꯆꯥꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯋꯥꯕ ꯀꯌꯥ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯖꯟꯕ ꯍꯩꯕꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯉꯥꯟꯕꯤ ꯃꯥꯅ ꯈꯪꯂꯤꯕꯅꯤ꯫ ꯉꯥꯟꯕꯤ ꯇꯞꯅ, ꯏꯃꯥꯅꯅꯦ ꯆꯦꯡꯁꯨ ꯉꯥꯁꯨ ꯄꯨꯟꯅ ꯂꯩꯔꯛꯑꯕꯅꯤ꯫ ꯁꯦ ꯁꯤ ꯄꯨꯁꯤꯜꯂꯨꯁꯤ꯫ ꯁꯠ ꯁꯠ ꯆꯥꯊꯣꯛꯎꯁꯤꯀꯣ, ꯊꯦꯡꯈꯤꯅꯤ꯫ ꯕꯦꯝꯃ, ꯏꯃꯥꯒ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ꯫ ꯏꯃꯥ, ꯆꯥꯛꯈꯨꯝꯗ ꯁꯥꯟꯅꯔꯨꯔꯁꯤ꯫ ꯊꯣꯏꯍꯦꯟꯕ, ꯅꯅꯥꯎꯁꯤꯡꯁꯦ ꯁꯦꯟꯅꯗꯨꯅ ꯃꯥꯡꯒꯣꯜꯁꯤꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯨꯀꯣ, ꯏꯃꯥ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛ ꯑꯃꯗꯤ ꯉꯥꯟꯕꯤꯁꯨ ꯆꯪꯈ꯭ꯔꯦ꯫ ꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯆꯍꯤ ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯅꯪꯅ ꯀꯔꯝꯅ ꯃꯤꯅꯣꯛ ꯃꯩꯁꯥ ꯑꯁꯤꯕꯨ ꯈꯥꯡꯗꯨꯅ ꯂꯩꯗꯣꯏꯅꯣ? ꯅꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯗꯅ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯇꯣꯝꯇ ꯑꯄꯤꯛꯄ ꯅꯆꯥ ꯑꯍꯨꯝ ꯑꯁꯤꯒ ꯌꯨꯝꯊꯣꯡꯄꯣꯛ ꯑꯁꯤꯗ ꯂꯩꯕꯗꯣ ꯅꯪꯒꯤ ꯈꯟꯕꯗ ꯏꯃꯥꯁꯦ ꯂꯥꯏꯃꯟ ꯑꯣꯏꯔꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ, ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯐꯩ, ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯏ꯫ ꯍꯩ, ꯅꯪꯒꯤ ꯑꯗꯨꯝꯅ ꯏꯔꯥꯏ ꯂꯥꯏꯊꯣꯛꯄꯗꯣ ꯇꯧꯒꯅꯨ꯫ ꯄꯣꯛꯃꯤꯟꯅꯔꯤꯕ ꯏ ꯃꯁꯦꯜ ꯐꯥꯎꯕ ꯌꯥꯅꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯨ ꯇꯤꯟꯅꯗꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯗꯣꯏꯅꯣ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯃꯔꯩꯗꯣ ꯇꯧꯔꯅꯨ꯫ ꯏꯁꯨꯁꯤꯡꯁꯦ ꯄꯨꯗꯨꯅ ꯅꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯊꯅꯝꯕ ꯅꯤꯡꯉꯣꯜ ꯏꯪꯈꯣꯜ ꯃꯆꯦꯠꯇꯨꯗ ꯂꯩꯔꯣ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯇꯥꯆꯧ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯂꯩꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯂꯥꯛꯁꯤꯟꯗꯨꯅ ꯌꯦꯠꯄꯗꯣ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ꯫ ꯃꯗꯨꯅ ꯏꯃꯨꯡ ꯃꯩꯁꯥ ꯂꯥꯡꯒꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯦ ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯏꯗꯀꯣ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯏꯃꯥꯅ ꯄꯣꯛꯄꯤꯔꯛꯄꯗ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯂꯦꯜꯂꯣ ꯍꯥꯏꯅ ꯇꯝꯗꯨꯅ ꯄꯣꯛꯂꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯀꯤꯔꯒ ꯀꯩꯒꯤ ꯆꯦꯟꯗꯣꯏꯅꯣ? ꯂꯨꯈ꯭ꯔꯥꯕꯤꯁꯤꯡꯕꯨ ꯍꯟꯊꯅ ꯌꯦꯡꯂꯤꯕ ꯑꯁꯤꯗꯒꯤ ꯑꯩꯅ ꯃꯥꯌꯣꯛꯅꯗꯨꯅ ꯍꯤꯡꯒꯅꯤ꯫ ꯃꯗꯨꯒꯤ ꯄꯥꯡꯒꯜ ꯑꯩꯉꯣꯟꯗ ꯌꯥꯎꯔꯤꯌꯦ ꯏꯃꯥ꯫ ꯃꯗꯣ ꯅꯪ ꯅꯊꯟꯇ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ꯫ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯨꯈ꯭ꯔꯥꯕꯤꯕꯨ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇꯁꯨ ꯌꯦꯡꯕꯤꯗꯕꯅꯤ꯫ ꯏꯃꯥ, ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯛꯏ, ꯅꯁꯨꯁꯤꯡꯗꯨ ꯀꯧꯔꯛꯑꯣ, ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯉꯥ ꯆꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯔꯣꯟ ꯏꯁꯨ ꯁꯨꯗꯅ, ꯑꯕꯣ, ꯉꯥꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯏ꯫ ꯑꯕꯣ, ꯄꯥꯕ ꯂꯩꯔꯤꯈꯩ ꯑꯃꯨꯛꯇꯪ ꯆꯥꯈ꯭ꯔꯦ, ꯑꯗꯨꯒ ꯉꯁꯤ ꯆꯥꯏꯁꯤꯒ ꯑꯅꯤꯔꯛ ꯁꯨꯕꯅꯤ꯫ ꯈꯔ ꯌꯥꯝꯅ ꯆꯥꯒꯦꯀꯣ ꯑꯕꯣ? ꯍꯣꯏ, ꯆꯥꯎ ꯆꯥꯎ꯫ ꯏꯁꯨꯁꯤꯡꯅ ꯆꯥꯅꯅꯕ ꯍꯥꯏꯗꯨꯅ ꯑꯕꯣꯛꯅ ꯃꯌꯥꯝ ꯂꯩꯔꯒ ꯄꯨꯔꯛꯑꯕꯅꯤ, ꯑꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯎꯀꯣ꯫ ꯍꯩ, ꯍꯣꯔꯦꯟꯁꯨ ꯆꯥꯅꯤ, ꯃꯌꯥꯝ ꯂꯩꯔꯤ, ꯍꯦꯟꯖꯤꯟꯅ ꯆꯥꯁꯤꯟꯒꯅꯨꯀꯣ, ꯅꯕꯨꯛ ꯅꯥꯏꯌꯦꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ꯫ ꯆꯥꯖꯁꯅꯨ, ꯏꯁꯨꯁꯤꯡꯅꯅꯦ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯥꯁꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯕꯣꯛ ꯂꯥꯛꯂꯒ ꯃꯁꯨꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯦ꯫ ꯕꯦꯝꯃ, ꯅꯪ ꯍꯟꯗꯛꯇꯤ ꯆꯥꯛꯀꯧꯕꯁꯤ ꯂꯥꯛꯑꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯏꯃꯥ, ꯑꯩ ꯂꯥꯛꯑꯔꯣꯏꯒꯦ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯗꯤ ꯑꯩꯅ ꯀꯦꯃꯧꯗꯅ ꯆꯠꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯏꯃꯥ꯫ ꯅꯤꯡꯉꯣꯜ ꯅꯪ ꯅꯊꯟꯇꯅꯤ꯫ ꯏꯆꯥꯅ ꯆꯥꯛꯀꯧꯕ ꯂꯥꯛꯇ꯭ꯔꯤꯕꯁꯦ ꯍꯟꯗꯛꯀ ꯊꯥꯔꯒ ꯆꯍꯤ 2ꯗꯤ ꯁꯨꯔꯦ꯫ ꯅꯈꯣꯏ ꯇꯥꯆꯧꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯃꯆꯟ ꯃꯆꯦꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯇꯕꯗꯣ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯃꯥ, ꯅꯆꯥꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯏꯄꯨꯔꯣꯏꯕ ꯂꯩꯔꯤꯈꯩ ꯑꯩ ꯂꯥꯛꯄ ꯌꯥꯕꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯩ ꯂꯦꯞꯄꯒꯦꯗ ꯏꯃꯥ꯫ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯏꯃꯥ, ꯆꯠꯁꯤꯕ, ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯁꯤ꯫ ꯑꯕꯣꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯏꯃꯥ, ꯆꯠꯁꯤꯕꯀꯣ꯫ ꯏꯃꯥꯒꯤ ꯊꯣꯏꯍꯦꯟꯕ, ꯅꯪꯁꯦ ꯏꯃꯥꯒꯤꯗꯤ ꯀꯣꯛꯍꯜ ꯂꯥꯏꯍꯟꯅꯤ꯫ ꯅꯅꯥꯎꯁꯤꯡꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯅꯪꯅ ꯇꯥꯎꯅꯦ꯫ ꯊꯣꯏꯍꯦꯟꯕ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫
Nganbina. Hai, Tampak. Karino na nangangibadubo? Angang chahi taruk taret subada ngairiba mana kari khangni? Abo, akhoi laroige. Imana yadaba thaba amata taurui. Tampak machagi mataududa nungaitaba hinmankibana mahak machabu ponsinduna kablai. Nakhoi nama nachagi matause ima yengba ngamdre. Aisu chatlagi. Adubu Tampak, nangna thaba ingkhang chathoklobasu. Isu singse phajana yengsinbiramduna chatluko. Ima chale. Asi haiduna haugatuna churi tapam aduda kumthakre. Tampakna. Ima, ai thindoke. Yare, lehauro. Ima sum thokrage. Asi haiduna nganbi masu chatkre. Matamna sum haukibana thoihenba masu tapna mapung marei pharakle. Adubu macha phana chawrabasu Tampak mahakti adumak phajaba halamde. Changkhonba oibana khulle kaigi naha ahal khegi mityeng pham adu Tampak mangonda oi. Thoihenbasu chahi 10 suduna pungkak chawjare. Mamagi mateng kharada oirabasu pangba ngamlaba matamne. Tampak mana khusumana dudagi phanglakpa senjoi khara tungsinduna kaithel machada potpham mama panduna phamba horami. Asumna Tampak mahaksu nena tana supham leirabada macha singbo amuk yengsinduna mama macha makhoi maridu harau leirakpa matamni. Adubu pukchel pikpa khulle kaigi mauna ha singna Tampakna itha thajadana komna leirakpasida miwa kayani makhoina ngangnariba. Nongmagi numitni. Tonjawgi imung aduda tabidu magi nupaga kanna khanari. Nupa, seldu yam thuna puthoro. Kaigino thabak suba chatlaga sel manghalaga laisibo. Nangise ai chingnadaba ngamde. As, nupiya. Nangse onthongna haina khidreda. Wasi yamna chawthoi. Ai se haina dadi kanano haina ba malairabro. Nangna thaina kunthongdaga lumba Tampak turo. Hai, dabi, nachinare kingadaba wangangganuko. Ho kenjarage. Chillai danate, mitsisu yauna tangjarage. Nangi nasaktu yengdoi saruk. Masigi nupise machinja otokna kanre. Talle oiba. Aine chata chakrage. Asi haiduna konthonglamda thokre. Tabi mahakti prok chaktuna lauduna lehawi. Kaithel macha aduda Tampakki ngayonba potpham aduna henna marang kaina sitpa mataw aduda thangnaba potpham pambising adu sauribani. Maraibakna thiribasu Tampakki potphamdana henna naha ahal khaktuna nupasing aduna changnabana miwa phajana hunhunduna sungangbiri. Lukhrabi oirubana hairiba makhai pakcharani haibaduni Tampakki maphamda oiriba. Nungthilgi mi taknarakpa matam aduda Sakhitombi Tampakta onsinduna wa kochi kotna ngangba haurai. Tampak ibema nangi pochai singse mina pamnabra khangde. Aikhoigi sina amatabu sitre tawrisi. Nangni hek popham phamakpadagi amattaga sitkidre. As ichegi wasidi. Saugunu sum hairibani. Inaudi saksu wate do. Mina yengningba sakta su cheli. Adugi mathakta. Amuksu nupasu leitre do. Khoimu ahal naha kharadi adum inaba haibaduni. Iche, sigumbase haibiganuda. Ipuroibaga nauna kainakrabasu. Nongmada ai yumnak sagai onduna. Icha singbu huntoktuna. Mama mapa leitaba amagumna thanambado ai pamde. Asuk nungsina. Thabum tara naukonduna pokliba icha sing asigi khandunani. Naha oiriba aina. Minok misa mayam sigi marakta. Khuraba mideng kaya asigi marumda. Icha thoihenbabu chawba ngairi. Sakhitombi makha taraklamde. Mana phana kochi kotuna nganglagasu Tampakna iting-tingna khungthorakliba mawong mataw aduda mahak khangni. Tampak asi karamba nupino haiba. Ichegi wadine ngamnanaba hono. Natung sida ngangadaba mina masing yambani. Adubune ngasidi ichesu wakhal tari. Inawgi wahai aman. Matam pumbada mina mityeng lalabasu phattaba thabakti aikhoina khit tawbidaba. Ngasina lo. Nachi aisu lukhrabi. Adubu aigidi icha singse chawraba matamda mapado leikhidabani. Kananasu karisu hainade. Icha yokpa ngamnanaba hotnaba natan. Adubu nangi nachasu pisakpi migi minok maisa warakpa ngamdraba nupa kayagi nupinasu nauna lukra oihawraba sing ase lana sum ubibase matoirabani ibema. Asumna wari sanaringai Tampakki potphamda nupa ama changsinduna pot lege hairai. Tampakna
Sigi chesitagi laibiro aigi sidi yararo. Nupadusu upai leite adum iya tawduna pot adu lairam. Nupaduna chakrabada sakhi tombida. Karigino tampak nangna oidaba nganglibadi. Yongadaba potubu nangna yoloi hairibadi. Iche khara yonminaba haibadun nongmagi chara phangnaba nanaw karisu khanjadi. Sakhi tombi ngasidi ikairi mahakni nangangba thajaduna tampakpu kayagi matik lana lawriba. Hatraba mitiyang asida masu yawrure haiduna mathanta nungaitaba pokli. Asumna numisi masu hawkhre nongnigi matungda tabi amadi tombi sana yamna sauna tampaki yumda laglami. Sumang matonduda leptuna areba kol thaduna tampakpu kawrai. Hai, tampak! Yam thuna thoglo! Tampak! Tadro! Imungda machasinga chak chaduna lairamba tampak matawaduda prap thoglai. Iche, kari toba yawrabage. Hai, tampak! Naha muksu aikhoisi yengene yengbani. Nangna khulle kaigi matu thiba nupa pakhang asida thakliba langsibu karino. Hayuni, ngasidine nangi numi surabani. Iche, karino ai wakhal taba ngamjadre. Ngasi phawba nanawna lukhasingda chanduna lairaklabasu. Thamoy asina laiwaikraba ipuroiba mahaki mami natana kanagi sumami taraktri. Lukrabini haiduna hairiba makhai pakjarani. Tainariba makhai mana oiradabani haibado tawbiganu iche. Kari nangna tawdana aikoina haigadabnati. Kaithel machadasu insang leiba lakpa nupa mayam adudi nangi potphamda tanabada makok kaiba yawre haini bema. Tombi sana amok tabida onsinduna. Iche kanade. Mase khulle kai ta aga khongoinasi ayam pende. Asi haiduna tabi amadi tombi sanana koilau lauduna khulle kai gi mising adusu khomlari. Tampak mahakti tawrakliba mawong mataw aduda mapitana machasimbu konduna kaplari. Asumna khulle kai gi mi khudingmak tampaki yumda thomjilaklami. Tampakna karino mayamna khanbiribasibo lukhrabi aikhoigi mafam amata leitrabro haibiyo. Lukhrabi aikhoina karigumba chakhotnaba hotnajaba khudingmak isagi ijat yonduna sel talabro. Adugumba nupi ama oiragadi nahana ipuroibana leikhidabada isa nahani khandun ibuk thoki ichasing ase huntoklangani. Adubu pumnamak ase khangdun laiwaikraba aigi ipuroiba adubu thamoida chetna latuna chawraba lanbada waraba pal kaya asibu landuna ichasingbu chawnanabu hotnarakpani. Nongmata khulle kaigi misingna ichabu kari chari kari thakli haina nongmata nakhoi kanana hangbikrage. Adugi mahutta lukhrabi aikhoi asibu asuk hanthana yengdiba karigi nakhoi nupi natabro. Hai, mase wayam nangangi. Chingthaduna masamse maru ko'aga sunu yangang daisi. Asumna hek tabina haibaga kadongdagina khangdi. Tabigi makajaya aduda khupakna thakiba. Pramona. Kariba hujikido amuka hairo. Nasa nasagi nawadi senaba ngamdraga. Migi tuson masona leizariba mama macha asibu badanam piba. Khulle kaigi mipum khudingmakta aina haigani. Matam pumbada tampaki maramda awoi oida sasinduna santoklibase tabi amadi tombi sananani. Kari maramdagi asigumba thabak asi tawkribano haibado magi nupagi akhuba mityengna tampakpu yenglakpada oktaba mapuroibabu kankhatnaba hotnabada mara leijadrabi lukhrabi tampakta tabibani. Asigumba lechat asibu nupi masena aikhoina phawbada nupida tawri mayamsu hayo. Karamba matamdano nupasingna nupi aikhoibu usitkadaba amaga hunduna ngangnaraga. Mayam singdusu pramogi waduda kakninga yaudabana tumina tari. Hai, tabi tombi sana khulle kai asida puna leiminabani. Handaki sidine nakhoibu ngakpirabani. Matungda amuk hana sigumba thawong asi tawrakpada nakhoi anibu khulla sidagi tathokadabani. Tampaki pukchel aikhoina khangi. Mibu sidadringaida nangi nayumda leiriba lin singado hana masak khangtu. Linna maku phana hurabasu magi sajati hongdabani. Lindugi mahuda nakhoi pangthaganuko. Phare mayam adudi aikhoi chatnanaba tawrasi. Tampak wakhal tana nacha singa inthijana leiminar ine khoi chalage ko. Ine imagum labi nangse nacha aigi pukchel khangbibani. Ngasi chiraba matam asida aibu kanbi. Nacha na imabu hanna thagachari.
ꯐꯔꯦ ꯐꯔꯦ ꯏꯟꯊꯤꯖꯅ ꯂꯩꯔꯣ ꯅꯆꯥꯁꯤꯡꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯎꯔꯕꯅꯤꯅ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯈꯔ ꯊꯦꯡꯅꯕ ꯉꯝꯒꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯣꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯇꯝꯄꯥꯛ ꯃꯥꯒꯤ ꯀꯩꯊꯦꯜ ꯃꯆꯥꯗ ꯂꯩꯔꯤꯕ ꯄꯣꯠꯐꯝ ꯑꯗꯨ ꯌꯣꯟꯊꯣꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯅ ꯂꯩꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯌꯥꯟꯕ ꯁꯤꯟꯃꯤꯁꯤꯡꯗꯒꯤ ꯎꯆꯥꯟ ꯎ ꯑꯗꯨ ꯂꯧꯊꯗꯨꯅ ꯃꯄꯨꯟ ꯃꯄꯨꯟ ꯁꯦꯝꯗꯨꯅ ꯀꯩꯊꯦꯜꯗ ꯊꯥꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝ ꯋꯥꯅ ꯍꯤꯡꯂꯛꯄ ꯃꯇꯝꯗ ꯇꯝꯄꯥꯛ ꯃꯥꯅ ꯎꯆꯥꯟꯒꯤ ꯀꯔꯕꯥꯔ ꯇꯧꯔꯨꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯃꯌꯦꯡ ꯇꯥꯔꯝꯕ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯠꯄ ꯂꯩꯇꯕ ꯑꯣꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯊꯣꯏꯍꯦꯟꯕꯁꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯂꯤ ꯊꯣꯏꯍꯦꯟꯕ ꯃꯃꯥꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯌꯥꯎꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯪꯗꯨꯅ ꯁꯦꯜ ꯇꯥꯜꯂꯝꯃꯤ ꯃꯔꯦꯝꯈꯥꯛꯀꯤ ꯃꯅꯥꯎꯁꯤꯡꯕꯨꯅ ꯃꯍꯩ ꯇꯝꯕ ꯊꯥꯗꯨꯅ ꯑꯐꯕ ꯃꯤ ꯑꯃꯒꯤ ꯃꯒꯨꯟ ꯆꯦꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕ ꯊꯣꯏꯍꯦꯟꯕ ꯃꯥꯅ ꯃꯅꯥꯎꯁꯤꯡꯕꯨ ꯑꯄꯣꯛꯄ ꯃꯄꯥ ꯑꯃꯗꯤ ꯃꯕꯨꯡꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯁꯦꯝꯖꯩ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯁꯨ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯅ ꯃꯥꯒ ꯈꯪꯅꯖꯕꯤ ꯀꯨꯁꯨꯝꯂꯩꯒ ꯄꯨꯟꯅ ꯂꯝꯄꯥꯛ ꯑꯗꯨꯗ ꯎꯅꯔꯤ ꯇꯥ ꯊꯣꯏꯍꯦꯟꯕ ꯆꯍꯤ ꯃꯇꯥꯡꯁꯤꯁꯨ ꯑꯗꯨꯝ ꯆꯥꯔꯤ ꯅꯪꯕꯨꯗꯤ ꯅꯨꯄꯥꯅꯤꯅ ꯆꯍꯤ 30 ꯍꯦꯟꯅ ꯂꯩꯔꯁꯨ ꯀꯩꯝ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯈꯔ ꯂꯩꯔꯗꯤ ꯈꯨꯃꯨ ꯊꯣꯛꯄꯤꯅꯤꯅ ꯂꯛꯅꯔꯛꯑꯅꯤ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩ ꯏꯃꯥꯗ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯅꯕ ꯇꯧꯒꯦ ꯑꯗꯨꯒ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤ ꯑꯩꯁꯨ ꯅꯪꯁꯦ ꯀꯨꯏꯅ ꯊꯝꯅꯤꯡꯗꯦ ꯀꯨꯁꯨꯝꯂꯩ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯥ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯈꯪꯊꯥ ꯊꯥꯏ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯏꯅꯤ ꯀꯨꯁꯨꯝꯂꯩ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯣꯏꯍꯦꯟꯕ ꯃꯃꯥꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯎꯆꯥꯟꯒꯤ ꯀꯔꯕꯥꯔ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯝꯅ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯅ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯏꯃꯥ ꯅꯆꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯀꯔꯤ ꯋꯥꯅꯣꯅꯤ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯗꯤ ꯏꯀꯥꯏ ꯑꯗꯨꯕꯨ ꯅꯆꯥ ꯑꯩꯁꯨ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯕꯅꯤꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯏꯃꯥꯁꯨ ꯑꯍꯜ ꯍꯥꯏꯕꯗꯨ ꯇꯞꯅ ꯇꯞꯅ ꯑꯣꯏꯁꯤꯜꯂꯛꯏ ꯃꯧꯅꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒꯗꯣ ꯆꯥꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯂꯥꯛꯂꯕꯁꯨ ꯅꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯃꯗꯨ ꯈꯛꯇꯤ ꯏꯃꯥꯅ ꯄꯥꯝꯖꯩ ꯍꯣꯏ ꯏꯃꯥ ꯑꯗꯨꯕꯨꯗꯤ ꯅꯆꯥ ꯑꯩꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯆꯍꯤ 5 ꯅꯨꯡꯁꯤꯅꯔꯛꯂꯕꯅꯤ ꯑꯗꯣ ꯏꯃꯥ ꯃꯥꯅ ꯍꯥꯏꯅꯤ ꯃꯥꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯀꯦꯡꯉꯣꯏ ꯈꯔ ꯌꯣꯟꯗꯨꯅ ꯌꯣꯛꯆꯕꯅꯤ ꯏꯃꯥꯅ ꯄꯥꯝꯃꯣꯏꯁꯤꯅꯤ ꯑꯆꯧꯕ ꯉꯁꯤꯗꯤ ꯏꯃꯥ ꯋꯥ ꯑꯃ ꯍꯥꯏꯈꯤ ꯃꯃꯥ ꯑꯃꯠꯇꯅ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯂꯩꯇꯦ ꯐꯅ ꯂꯥꯏꯔꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯃꯗꯨꯒ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯔꯤꯕ ꯃꯃꯥ ꯑꯗꯨꯅ ꯅꯨꯡꯁꯤꯕꯒ ꯀꯔꯤꯁꯨ ꯆꯥꯡ ꯇꯥꯗꯦ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯥꯗꯤ ꯑꯆꯥꯎ ꯑꯔꯝ ꯀꯔꯤꯁꯨ ꯄꯥꯝꯗꯦ ꯅꯪꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯏꯃꯥꯒꯤ ꯏꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯃꯍꯥꯛꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯩꯁꯥ ꯂꯥꯡꯕ ꯃꯃꯥꯒꯤ ꯐꯤꯖꯤꯒꯤ ꯃꯔꯨꯝꯗ ꯍꯤꯡꯖꯔꯛꯄ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯗꯤ ꯏꯃꯧꯗꯨ ꯅꯨꯡꯁꯤꯅꯤꯍꯦ ꯑꯗꯣ ꯏꯃꯥꯅꯁꯨ ꯌꯥꯔꯕꯅꯤꯅ ꯑꯗꯨꯝ ꯃꯇꯝ ꯁꯥꯡꯗꯗꯕꯤꯗ ꯍꯣꯡꯉꯁꯦ ꯏꯃꯥ ꯅꯃꯧꯗꯨ ꯂꯥꯛꯑꯗꯤ ꯑꯩꯅꯁꯨ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯑꯩꯈꯣꯏꯅ ꯎꯆꯥꯟ ꯊꯥꯗꯗꯨꯅ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯕꯁꯨ ꯌꯨꯝꯗ ꯅꯃꯧ ꯅꯨꯄꯤ ꯂꯩꯍꯧꯔꯕꯅꯤꯅ ꯑꯩꯁꯨ ꯆꯠꯄꯗ ꯄꯨꯛꯅꯤꯡꯁꯦ ꯌꯥꯡꯉꯅꯤ ꯏꯃꯥ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯏꯃꯥ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒꯦ ꯑꯗꯨꯒꯅꯦ ꯏꯃꯧꯕꯨ ꯍꯥꯏꯅꯕ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯇꯝꯄꯥꯛ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯀꯨꯁꯨꯝꯂꯩꯕꯨ ꯍꯥꯏꯅꯔꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯤ ꯊꯣꯏꯍꯦꯟꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯁꯨꯡ ꯃꯃꯥꯟꯅꯕꯁꯤꯡ ꯀꯧꯗꯨꯅ ꯂꯨꯍꯣꯡꯕ ꯃꯌꯥ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯜꯂꯝꯃꯤ ꯏꯊꯥ ꯊꯥꯖꯗꯅ ꯄ꯭ꯔꯃꯣ ꯆꯩꯁꯨꯃ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯕꯣꯛꯀꯤ ꯊꯣꯏꯍꯦꯟꯕ ꯊꯣꯛꯂꯛꯎ ꯂꯥꯎꯅꯦꯍꯦ ꯑꯕꯣꯛ ꯂꯥꯛꯏꯔꯣ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯏꯁꯨ ꯂꯨꯍꯣꯡꯒꯗꯧꯔꯦ ꯇꯥꯕꯗ ꯆꯠꯅꯤꯡꯃꯜꯂꯗꯅ ꯂꯥꯛꯄꯅꯤ ꯑꯕꯣꯛ ꯂꯥꯎꯁꯦ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯃꯪꯒꯣꯜꯁꯤꯗ ꯐꯝꯃꯨ ꯏꯃꯥ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯑꯣ ꯑꯕꯣꯛ ꯂꯥꯛꯑꯦ ꯍꯩꯃꯥ ꯏꯃꯥ ꯂꯥꯛꯏꯔꯣ ꯏꯁꯨ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯕꯗꯨꯗꯅꯦ ꯂꯥꯛꯅꯤꯡꯃꯟꯗꯨꯅ ꯂꯥꯛꯄꯅꯤ ꯆꯥꯒ ꯊꯛꯁꯤ ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯂꯣꯜꯍꯜꯂꯛꯀꯦ ꯊꯣꯏꯕꯤ ꯅꯕꯣꯛ ꯂꯥꯛꯏꯁꯦ ꯆꯥ ꯑꯍꯥꯎꯕ ꯑꯝꯇ ꯂꯣꯜꯂꯛꯎ ꯇꯝꯄꯥꯛ ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯉꯥꯟꯕꯤꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯏꯃꯥ
ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯃꯅꯤ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯊꯣꯏꯍꯦꯟꯕꯒꯤ ꯂꯨꯍꯣꯡꯕꯁꯦ ꯄꯥꯎ ꯍꯥꯏꯁꯤꯔ ꯈꯜꯂꯤꯕꯅꯤ ꯈꯟꯕ ꯅꯠꯇꯦꯅꯦꯍꯦ ꯅꯃꯥꯅꯤ ꯍꯥꯏꯒꯗꯕꯅꯤꯅꯦ ꯑꯁꯨꯝ ꯍꯥꯏꯅꯔꯤꯉꯩ ꯉꯥꯟꯕꯤ ꯑꯃꯗꯤ ꯃꯕꯨꯡ ꯌꯥꯏꯃ ꯑꯃꯗꯤ ꯃꯅꯝꯃ ꯄꯤꯌꯥꯒ ꯂꯣꯏꯅꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯦ ꯏꯃꯥ ꯇꯥꯆꯧ ꯏꯅꯝꯃ ꯅꯈꯣꯏ ꯂꯥꯛꯏꯔꯣ ꯆꯪꯉꯛꯑꯣ ꯏꯆꯥꯅ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯇꯥꯔꯕꯅꯤꯅ ꯂꯥꯛꯏꯕꯅꯤꯅꯦꯍꯦ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯃꯕꯨꯡ ꯌꯥꯏꯃꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯁꯥꯁꯦ ꯑꯋꯥꯕ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯁꯦ ꯅꯠꯇ꯭ꯔꯅꯦ ꯏꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯃꯣꯗ ꯍꯥꯏꯔꯛꯄꯅꯤ ꯃꯥꯅꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯕꯣ ꯃꯥꯃꯥ ꯏꯅꯦ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥ ꯃꯥꯡꯒꯣꯟꯗ ꯐꯝꯃꯤꯁꯦ ꯏꯃꯥ ꯁꯛꯄꯤꯅꯤ ꯅꯆꯥ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯃꯥꯅꯤ ꯉꯥꯟꯕꯤꯅ ꯏꯇꯥ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯀꯅꯤ ꯀꯔꯤꯁꯨ ꯍꯥꯏꯒꯅꯨꯗ ꯏꯇꯥ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯁꯦꯜ ꯏꯆꯥ ꯇꯝꯄꯥꯛꯀꯤ ꯂꯥꯏꯕꯛꯇ ꯇꯥꯔꯤꯕꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯐꯪꯈꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯗꯣ ꯑꯗꯨꯒꯨꯝ ꯏꯆꯥ ꯇꯝꯄꯥꯛꯁꯨ ꯃꯥꯌꯣꯛꯅꯍꯟꯅꯤꯡꯗꯕꯒꯤ ꯃꯃꯥ ꯁꯛꯅ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯈꯤꯕꯅꯤ ꯂꯨꯈ꯭ꯔꯥꯕꯤꯕꯨ ꯎꯁꯤꯠꯇꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯄꯔꯥ ꯑꯃꯈꯛ ꯇꯝꯕꯤꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯞꯅ ꯇꯩꯊꯣꯛꯆꯩ ꯌꯥꯔꯤꯁꯦ ꯏꯃꯥ ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯀꯞꯃꯤꯟꯅꯔꯅꯨ ꯑꯐꯕ ꯇꯥꯡꯈꯠꯂꯛꯄꯁꯤꯗꯅꯦ ꯕꯤꯔꯥꯡꯅ ꯃꯍꯨꯠ ꯁꯤꯟꯒꯨꯝꯁꯤ ꯑꯆꯧꯕ ꯉꯥ ꯑꯃ ꯊꯣꯡꯗꯨꯅꯅꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛꯂꯦꯟ ꯑꯃ ꯆꯥꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯋꯥ ꯋꯥ ꯅꯣꯛꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯊꯣꯏꯍꯦꯟꯕꯁꯨ ꯂꯨꯍꯣꯡꯂꯦ ꯇꯝꯄꯥꯛ ꯆꯍꯤ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯗꯨꯅ ꯑꯋꯥ ꯃꯩꯁꯥꯅ ꯃꯀꯣꯛ ꯊꯛꯇ ꯅꯟꯗꯨꯅ ꯐꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯄꯨꯔꯛꯂꯕꯁꯨ ꯑꯈꯥꯡ ꯀꯟꯕꯤ ꯑꯣꯏꯗꯨꯅ ꯃꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯆꯗꯨꯅ ꯑꯁꯦꯡꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯍꯣꯠꯅꯈꯤꯕ ꯑꯗꯨꯅ ꯃꯆꯥ ꯃꯃꯧ ꯂꯥꯛꯂꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅ ꯇꯧꯕꯤꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅ ꯍꯤꯡꯈꯤꯔꯝꯃꯤ